ꯁꯥꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯔꯤꯁꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯕ ꯔꯤꯁꯤ ꯂꯩꯅꯥꯅ ꯂꯦꯡꯕꯗ ꯃꯇꯝꯕꯥꯛꯇ ꯍꯥꯏꯊꯔꯛꯂꯦ꯫ ꯐꯤꯕꯝꯗꯨꯗꯗꯤ ꯄꯥꯈꯠꯄꯅ ꯌꯧꯈ꯭ꯔꯦ꯫ "ꯗꯥꯗꯥ, ꯗꯥꯗꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ? ꯁꯦ, ꯗꯥꯗꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯀꯥ!" ꯂꯩꯅꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯂꯥꯎ ꯈꯣꯡꯂꯒ ꯀꯞꯂꯛꯂꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯈꯥꯗꯒꯤ ꯆꯥꯎꯕ ꯄꯥꯈꯠꯅ ꯀꯥꯈꯠꯂꯛꯏ꯫ ꯔꯤꯁꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗ ꯃꯥꯁꯨ ꯄꯥꯈꯠꯈ꯭ꯔꯦ꯫ "ꯏꯕꯦꯝꯃ!" ꯂꯩꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯦ꯫ "ꯀꯀꯥ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯦ, ꯗꯥꯗꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ." ꯆꯥꯎꯕ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ꯫ ꯂꯩꯅꯥꯗꯤ ꯑꯣ ꯈꯣꯡꯅ ꯀꯞꯂꯦ꯫ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯅꯠꯇꯦ, ꯒ꯭ꯌꯥꯟ ꯂꯩꯔꯤ꯫ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯣ ꯂꯥꯝꯂꯒ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯂꯩꯅꯥꯗꯤ꯫ "ꯗꯥꯗꯥ, ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯔꯤꯁꯤ ꯃꯃꯤꯠ ꯄꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯇꯞꯅ꯫ "ꯕꯦꯝ, ꯅꯪ ꯗꯥꯗꯥꯒꯤꯗꯃꯛ ꯋꯥꯃꯟꯈ꯭ꯔꯦ, ꯅꯪ ꯀꯞꯀꯅꯨ." ꯔꯤꯁꯤꯅ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ꯫ ꯂꯩꯅꯥꯒꯤ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃꯅ ꯃꯁꯥꯗ ꯂꯩꯔꯕꯗꯨ ꯐꯥꯎ ꯔꯤꯁꯤ ꯃꯁꯥꯒꯤ ꯈꯟꯗꯦ꯫ ꯃꯅꯥꯛꯇ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯕꯦꯝꯒꯤꯗꯃꯛ ꯋꯥꯖꯔꯤ ꯃꯤꯀꯨꯞꯁꯤꯗꯁꯨ ꯇꯣꯏꯅ ꯍꯥꯏꯕꯅꯤ ꯔꯤꯁꯤꯅ ꯋꯥꯍꯩꯁꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯃꯊꯃꯣꯏ ꯂꯥꯏꯃꯟ ꯍꯦꯟꯅ ꯍꯧꯔꯦ꯫ ꯔꯤꯁꯤꯕꯨ ꯀꯣꯜꯂꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ꯫ "ꯃꯤꯠ ꯄꯥꯡꯉꯨ ꯗꯥꯗꯥ, ꯁꯦ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕ ꯍꯧꯔꯛꯂꯦ ꯔꯤꯁꯤ꯫ ꯂꯣꯛꯁꯨ ꯀꯥ ꯑꯃ ꯍꯦꯟꯅ ꯈꯨꯕꯗ ꯏ ꯌꯥꯎꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯦ꯫ ꯃꯅꯥꯀꯣꯡ ꯇꯤꯟꯍꯤꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯣ, ꯃꯥꯒꯤ ꯚꯦꯝꯒꯤ ꯗꯥꯗꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ꯫ ꯍꯤꯛ ꯍꯤꯛ ꯀꯞꯄꯗꯨꯁꯨ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯣꯔ ꯐꯥꯎꯕ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯁꯣꯔ ꯍꯣꯟꯕꯒꯤ ꯆꯥꯡ ꯅꯦꯝꯊꯈꯤꯕ ꯑꯃꯗꯤ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯈꯤꯕꯗꯨꯅ ꯔꯤꯁꯤꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯂꯨꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯁꯨ ꯈꯔ ꯊꯦꯡꯈꯤꯕꯅ ꯗꯣꯛꯇꯔꯁꯤꯡꯁꯨ ꯄꯥꯈꯠꯅꯩ꯫ ꯁꯤꯔꯤꯌꯁ ꯑꯣꯏꯈ꯭ꯔꯕꯗ ꯂꯩꯅꯥꯗꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯃꯥ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯊꯟꯗ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯦ, ꯃꯄꯤ ꯇꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯗꯣꯛꯇꯔꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯣ, ꯃꯅꯨꯡꯗ ꯍꯔꯤꯁꯀ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯥ ꯇꯥꯏ꯫ "ꯔꯦꯁꯄꯤꯔꯦꯇꯔꯤ ꯐꯦꯂꯔ ꯑꯣꯏꯕꯅꯤ, ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯗ꯭ꯔꯤꯉꯩ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯁꯤ꯫ ꯃꯥꯒꯤ ꯁ꯭ꯇꯦꯖꯁꯦ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜꯂꯤ ꯑꯦꯗꯚꯥꯟꯁ NSCLC ꯍꯥꯏꯕꯗꯤ ꯅꯟ ꯁ꯭ꯃꯣꯜ ꯁꯦꯜ ꯂꯪꯁ ꯀꯦꯟꯁꯔ ꯁ꯭ꯇꯦꯖ 3 ꯁꯨꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗꯤ ꯀ꯭ꯌꯣꯔ ꯑꯣꯏꯕ ꯉꯝꯃꯤ, ꯕꯠ ꯆꯥꯟꯁꯇꯤ ꯈꯔ ꯅꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯁꯤ꯫ ꯁꯔꯖꯔꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤ, ꯇ꯭ꯌꯨꯃꯔꯗꯨ ꯂꯧꯊꯣꯛꯅꯕ." "ꯐꯅꯤ ꯗꯣꯛꯇꯔ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯗ꯭ꯔꯥ?" "ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ꯫ ꯃꯥꯒꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯔꯦꯠ ꯌꯥꯝ ꯅꯦꯝꯃꯤ꯫ ICU ꯔꯨꯝꯗ ꯑꯦꯗꯃꯤꯠ ꯇꯧꯔꯤꯕꯁꯦ ꯁꯤꯔꯤꯌꯁ ꯀꯦꯁ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯔꯁꯤ, ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ." ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯇꯧꯏ꯫ ꯂꯩꯅꯥꯁꯨ ꯁꯤꯠ ꯅꯥꯟꯅ ꯇꯥꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯂꯥꯛꯏ꯫ ICU ꯔꯨꯝꯗꯨꯗ ꯑꯁꯤꯕꯒꯨꯝ ꯇꯨꯝꯂꯤ꯫ ꯎꯔꯤꯕ ꯐꯤꯕꯝꯗ ꯂꯩꯅꯥ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯀꯨꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯉꯥꯊꯔꯒ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ꯫ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯥꯏꯊꯣꯡ ꯎꯔ ꯎꯔꯒ ꯃꯄꯤ ꯀꯪꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ "ꯗꯥꯗꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯃꯤꯠ ꯄꯥꯡꯂꯨꯕ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯀꯞꯀꯅꯨ ꯍꯥꯏꯔꯗꯤ ꯅꯪ ꯃꯤꯠ ꯄꯥꯡꯉꯨ꯫ ꯑꯩꯅ ꯀꯧꯕꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯅꯪ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯗꯥꯗꯥ꯫ ꯑꯩꯅ ꯅꯣꯛꯄ ꯈꯛ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯩꯕꯨ ꯑꯗꯨꯝ ꯀꯞꯍꯜꯂꯦ꯫ ꯗꯥꯗꯥ, ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯩꯕꯨꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯍꯧꯒꯠꯂꯁꯦ, ꯅꯪ ꯃꯤꯠ ꯄꯥꯡꯉꯣ ꯗꯥꯗꯥ." ꯇꯥꯟꯖꯥꯗꯨꯗ ꯍꯔꯤꯁ ꯆꯪꯂꯛꯏ꯫ ꯂꯩꯅꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ꯫ "ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯌꯦ, ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯁꯦ꯫ ꯂꯩꯅꯥ, ꯀꯞꯀꯅꯨ, ꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯅꯝ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯅꯤ, ꯑꯅꯝ ꯀꯜꯂꯒ ꯇꯨꯝꯂꯤꯕꯅꯤ꯫ ꯀꯧꯔꯁꯨ ꯇꯥꯁꯤꯟꯅꯔꯣꯏ ꯃꯥꯗꯤ꯫ ꯍꯧꯗꯣꯛꯂꯨꯅꯨ, ꯃꯥꯅ ꯑꯅꯝ ꯀꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯅꯤ." ꯍꯔꯤꯁꯁꯨ ꯀꯞꯂꯕꯅꯤ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ꯫ ꯃꯊꯧꯃꯣꯏ ꯑꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯍꯔꯤꯁ ꯃꯃꯤꯠ ꯑꯅꯤꯗꯣ ꯉꯥꯛꯁꯪ ꯉꯥꯡꯂꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯂꯤꯕꯅꯤ ꯃꯥꯁꯨ꯫ ꯍꯔꯤꯁ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯆꯩꯔꯛꯏ꯫ "ꯍꯩ ꯅꯨꯄꯥ, ꯅꯪ ꯇꯨꯝꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯂꯣꯏ, ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯅꯝ ꯀꯟꯈꯤꯗꯥꯏꯅꯦ ꯍꯥ? ꯑꯗꯣ ꯅꯪ ꯉꯝꯕ꯭ꯔꯥ? ꯉꯝꯗꯦ ꯅꯠꯇ꯭ꯔꯥ?
nang hausikti ni sa chaba misak oidre nang da nam kalaga kyam kuina ngamni nang nani nang munusiba kana amata leite haina na thanda ngawba gum toina haibado nang munusi jaba khoina nakta leiraga nangi dama kaple nusiba misak singse thadok laga nang chatpa ngamgadro mit pango hagolo nang tumsinaba yarre ngawre hari surishi khanbada churol ni lolibado mit pangna mangba manglan da lonba churol khang mangamdraduna wahai krado machilnagi haikibani hariso hospital gi betuda tumin gyan mangna leiba saktamdo yingba ngamdabani adubo hairiba mayamdo tabigedaba madi hawjiksu gyan mangli ashiba amaga karishu khenamba leite hipli haris maphamduda leiba ngamdra male thokre mamai leiduna Lainadi leiri murti amagumna ling otta leiriba saktam madudagi mifam sohonglatre rishigi makutto china paisalaga mapokningda ishorma businingjere he taipang mapok aigi punsi inuai ba pumbagi horakpham moizari ba misaksibo nangda karigino inaktagi lapthokna basaliba mahabu inaktagi pubikino ai hen mamata phamsati atopa henba matasu nangondagi niroi aigi dada sikak naba phanbiroba mabu inaktagi lapna pubikino aigi laipaksida awaba gakta nangna tambirami se kaigino awaba ama loidringai amamo ai atopa karisu phamjate karisu aizaroi dada naba phanbiroba aina karoise amukta khumalo aina kauba tadre mabu thawdokpiyo Kapanatana atopa karino mikupta tawgadaba gyalak pangai bada loina wanare Lainadi mikuf amata rishi manaktagi chathokte harisi mapana lekre chawbaga mapa ibungo Shamurai makhong aduga laktu leirabani machagi da makmasu wazare mayam tumin ngainari Laina khaktani manungda rishi manakta phamduna leiriba Paudu tare yuhin mamadi mama hiyaino masanare haraga harauri aduga amaromda phatrabi pukseladuna mapureiba bu khanabagi thauselsan bahogre hotel adusu namduna mapureiba nangamlaga makhoibu tamthorakrabani adumoina madogi manung matungda hiyaino na kari torokpa haibasidi kana matana khangbanate athingbadu hiyaino mathanda asaubu kaman roomda mai loina muthatlaga family khallibani wakhal amada amambaduda amamada khaliba wakhaldusu akibagi masakni mapuroi bahatnabagi thosal makokta siliba plan do na mai paklagani khanglabagumna hiyaino momodolei tanzado maktada room dugi mai dusu on tori yes nani mamai be mana mayai ka da famlaga leirambaduda khangpre khangi wakhal amada leirambe hiyaino noklam mamai thong khangan hanjili hai nang kadai chatlui yes na hozikti mama na tori base lale amadi mamana yaduna matung iluraba pumnamak yamna asoiba thabakni haibase masana gya laksharabani mamagi manak changsilaga famthei hantak marak machagi hongma mayam sida hiyainu kari torabano yamna di chingnabani adubu mama ama oina macha singda phanungai wari sadaba masagi khanmani hina khanmanungai bapamba mama amagi wakhalon aduna hanglude mama amani haibada khwaidagi matik chadrabani yes nana ima akhoi rishigi pau tarabra tare adogiro nangni tuk tharibado ima ayumda halage hiyainu machana pidang yinglaga karige ima su pabung da haisaraga akhoi punna leirurase ima nangna toriba singse nanga phabani haina khanra yamna lale masigi thabokse akhoi lepasiba asum chatharambadi soidana pharak taraklani hiyainu doi nang kiriro aina tawba thabakta lepakano naning nakha tawbada aina thinkibra hawjiksu thingdena chalo langu hairi kari pena balai begino nangna wafamda iwanda hairiba ima ipuroiba isa amadi ipuroibagi yumdagi henba amatta leiroi punsigi nungaiba haibado makhoi harau leiraba matamda ta fangani nungaiba pambada isa magle hiningba poktre nungai thoklubana hojikte ai lukha oirabini ine mikui puroibada tokachabire masana su tabani ima aina ngasi hairi wase ima su nongbani soidana khanglakini
ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯔꯣꯏ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯤꯌꯥꯏꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ ꯃꯣꯠꯁꯤꯟꯈ꯭ꯔꯕ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯪꯅ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯍꯣꯡꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯨꯔꯅꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅ ꯐꯣꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯗꯤ ꯋꯥꯗꯣ ꯇꯥꯔꯒ ꯍꯦꯟꯅ ꯅꯣꯛꯂꯛꯏ ꯃꯊꯟꯇ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯑꯕ ꯀꯔꯝꯕ ꯃꯃꯥꯒꯤ ꯃꯁꯛꯅꯣ ꯍꯤꯌꯥꯏꯅꯨꯒꯤ ꯂꯝꯆꯠ ꯈꯪꯕ ꯉꯝꯗꯦ ꯃꯆꯥ ꯑꯣꯏꯁꯅꯨ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯏꯁꯅꯨ ꯃꯥꯅꯕꯨ ꯌꯥꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯦꯛꯅꯕꯅꯤ ꯐꯠꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯈꯟꯊꯕꯒꯤ ꯃꯍꯨꯠ ꯃꯥꯕꯨꯁꯨ ꯌꯦꯛꯈ꯭ꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧ ꯁꯤꯜꯂꯤꯕꯁꯤ ꯁꯨꯕꯣꯟꯅꯤ ꯍꯤꯌꯥꯏꯅꯨꯅ ꯈꯜꯂꯤꯕꯗꯣ ꯈꯪꯕꯅ ꯍꯦꯟꯅ ꯏꯟꯁꯤꯟꯕ ꯅꯨꯡꯉꯥꯏꯅꯕ ꯋꯥꯏꯟ ꯒ꯭ꯂꯥꯁꯇꯣ ꯑꯅꯤꯗꯣ ꯍꯩꯔꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯋꯥꯈꯜ ꯁꯥꯔꯤꯕꯗꯨ ꯏꯪꯊꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯄꯥꯏꯌꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯒ꯭ꯂꯥꯁ ꯑꯃ ꯂꯥꯟꯁꯤꯜꯂꯤ ꯍꯤꯌꯥꯏꯅꯨ ꯅꯣꯛꯂꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟꯕ ꯈꯨꯗꯤꯡ ꯃꯔꯣꯜ ꯂꯣꯟꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯂꯥꯏꯅ ꯈꯪꯕ꯭ꯔꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯈꯜ ꯐꯥꯎ ꯈꯪꯕ ꯎꯕ ꯉꯝꯗꯕ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯅꯄꯨꯔꯣꯏꯕꯅꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯅꯦ ꯍꯤꯌꯥꯏꯅꯨ ꯅꯣꯛꯂꯒ ꯒ꯭ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯃꯍꯤꯗꯣ ꯊꯛꯏ ꯁꯨꯕꯣꯟꯅ ꯀꯥꯟꯅꯗꯦ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯂꯤꯕ ꯌꯨꯝꯗꯣ ꯃꯨꯠꯇ꯭ꯔꯤꯉꯩ ꯍꯦꯟꯅ ꯆꯥꯛꯍꯜꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯌꯣꯍꯦꯟꯕꯕꯨ ꯌꯨꯝꯗ ꯊꯥꯔꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯄꯥꯡꯊꯣꯛ ꯀꯤꯒꯅꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩ ꯏꯃꯨꯡꯗꯨꯅ ꯍꯤꯡꯂꯤꯈꯩ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯣ ꯃꯨꯠꯈ꯭ꯔꯒꯅꯤꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒ ꯇꯧꯅꯈꯤꯕ ꯀꯟꯇ꯭ꯔꯦꯛꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯗꯨ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯨꯕꯣꯟ ꯍꯤꯌꯥꯏꯅꯨꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯁꯤꯜꯂꯒ ꯄꯣꯞ ꯊꯥꯏ ꯈꯖꯤꯛ ꯑꯃꯨꯛ ꯅꯛꯁꯤꯜꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯨꯏ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯑꯩꯅꯤ ꯁ꯭ꯌꯥꯝꯔꯥꯖ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯅꯤꯡꯁꯤꯡꯉꯨ ꯁ꯭ꯌꯥꯝꯔꯥꯖ ꯈꯛ ꯅꯠꯇꯅ ꯄꯨꯝꯅꯃꯛ ꯎꯠꯍꯟꯕ ꯄꯥꯝꯃꯤ ꯁꯨꯕꯣꯟꯗꯤ ꯄ꯭ꯂꯥꯟ ꯃꯆꯥ ꯑꯃ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇ ꯊꯕꯛ 2-3ꯗꯣ ꯌꯥꯅꯕ ꯁꯤꯜꯂꯨ ꯅꯪꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯐꯠꯇꯕ ꯋꯥꯍꯩꯅ ꯍꯣ ꯀꯥꯝꯁꯤꯜꯂꯒ ꯍꯤꯌꯥꯏꯅꯨꯕꯨ ꯁꯨꯝꯕꯅꯤ ꯂꯥꯏꯅ ꯏꯟꯁꯤꯟꯕ ꯈꯨꯗꯤꯡ ꯂꯧꯕꯅ ꯑꯁꯣꯏꯕꯗꯣ ꯑꯆꯨꯝꯕꯁꯨ ꯀꯔꯤꯅꯣ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯈꯪꯗ ꯊꯕꯛ ꯄꯪꯇꯧꯗ ꯇꯧꯕꯅꯤ ꯍꯤꯌꯥꯏꯅꯨꯗꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯔꯤꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤ ꯃꯍꯥꯛꯅ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯤꯕ ꯂꯩꯅꯥ ꯔꯤꯁꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯦ ꯆꯥꯎꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯕꯅꯤ ꯂꯩꯅꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯍꯔꯤꯁꯀ ꯆꯥꯎꯕꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯄꯣꯊꯥꯗꯦ ꯑꯊꯦꯡꯕꯗ ꯍꯔꯤꯁ ꯂꯩꯅꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯅꯥ ꯉꯥꯛꯇꯪ ꯄꯣꯊꯥꯅꯕ ꯇꯧ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯂꯩꯅꯥ ꯌꯦꯡꯕ ꯇꯃꯛ ꯌꯦꯡꯂꯛꯏ ꯈꯨꯝꯂꯛꯇꯦ ꯍꯔꯤꯁ ꯑꯃꯨꯛꯀꯁꯨ ꯗꯣꯛꯇꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯔꯦ ꯆꯥ ꯈꯔ ꯆꯥꯁꯤꯔꯥ ꯌꯥꯅꯤꯗ ꯑꯩ ꯗꯗꯥ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯃꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯀꯔꯤ ꯋꯥꯍꯩꯅ ꯃꯈꯥ ꯇꯥꯒꯅꯤ ꯈꯪꯗ꯭ꯔꯗꯨꯅ ꯍꯔꯤꯁ ꯃꯔꯨ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗ ꯔꯤꯁꯤ ꯃꯈꯨꯠꯇꯨ ꯂꯦꯡꯂꯛꯏ ꯂꯩꯅꯥ ꯈꯨꯠꯁꯥꯁꯤꯡꯗꯣ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯛꯇꯅ ꯄꯥꯏꯁꯤꯟꯕꯅꯤ ꯂꯦꯡꯂꯛꯄꯗ ꯐꯠ ꯌꯦꯡꯂꯨꯏ ꯃꯃꯤ ꯄꯥꯡꯂꯤ ꯇꯧꯔꯛꯄꯗ ꯂꯩꯅꯥ ꯄꯨꯛ ꯍꯧꯒꯠꯂꯤ ꯗꯗꯥ ꯍꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯆꯥꯎꯕꯁꯨ ꯇꯥꯔꯒ ꯆꯪꯂꯛꯏ ꯃꯤꯠꯅ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯂꯩꯅꯥꯒꯤ ꯄꯤꯔꯥꯡ ꯊꯥꯡꯕ ꯃꯤꯠ ꯑꯅꯤꯗꯣ ꯍꯥꯟꯅ ꯎꯔꯨꯔꯦ ꯔꯤꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯛꯇꯦ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯄꯤꯁꯨ ꯁꯤꯟꯊꯔꯒ ꯍꯪꯂꯛꯏ ꯕꯦꯝ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯅꯪ ꯀꯞꯂꯕ꯭ꯔꯥ ꯕꯦꯝ ꯊꯦꯝꯂꯤꯕ꯭ꯔꯥ ꯋꯥꯍꯩꯗꯣ ꯂꯩꯅꯥꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯑꯗꯨꯛ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯠ ꯍꯦꯛ ꯄꯥꯡꯂꯛꯄꯒ ꯃꯥꯒꯤ ꯕꯦꯝꯒꯤꯗꯃꯛ ꯍꯥꯟꯅ ꯋꯥꯖꯕ ꯃꯇꯨꯡꯗ ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯞꯊꯣꯔꯛꯂꯦ ꯑꯩ ꯋꯥꯗꯦ ꯑꯩ ꯀꯞꯇꯤꯌꯦ ꯗꯗꯥ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯀꯥꯎꯊꯣꯛꯂꯒ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯔꯤꯁꯤ ꯑꯗꯨꯛ ꯆꯣꯛꯊꯔꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯋꯥꯕ ꯂꯩꯇꯕꯒꯨꯝ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯇꯥꯔꯛꯏ ꯅꯨꯡꯁꯤꯃꯟꯈ꯭ꯔꯦ ꯃꯇꯧꯗꯣ ꯀꯞꯂꯣꯏꯗꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯒ ꯗꯗꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯁꯤꯕꯒꯤ ꯂꯥꯏꯃꯥꯅ ꯐꯥꯎꯕ ꯗꯗꯥꯁꯤ ꯄꯨꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯕꯦꯝ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦꯀꯣ ꯑꯩꯒ ꯊꯦꯡꯅꯔꯨꯕꯁꯦ ꯅꯪꯒꯤ ꯋꯥꯅꯕ ꯑꯣꯏꯔꯦ ꯌꯥꯔꯦ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ
ꯗꯗꯥꯅ ꯇꯨꯝꯅꯤꯅ ꯂꯩꯕꯁꯤꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯦ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯒꯅꯨ ꯑꯩ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯕꯁꯤ ꯌꯥꯝ ꯋꯥꯏ ꯔꯤꯁꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨ ꯋꯥꯔꯗꯨ ꯐꯥꯎ ꯃꯥ ꯅꯣꯛꯅꯕ ꯍꯣꯠꯅꯩ ꯍꯔꯤꯁꯀꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯣ ꯃꯥꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯈꯪꯉꯤ ꯃꯤꯠ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨ ꯋꯥꯔꯕ ꯃꯤꯀꯨꯞ ꯑꯣꯏꯔꯕꯁꯨ ꯍꯔꯤꯁ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯃꯄꯤꯗꯤ ꯇꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯑꯅꯝ ꯀꯜꯂꯤꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯅꯪꯅ ꯇꯨꯝꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯝꯍꯦꯟꯕ ꯔꯤꯁꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯔꯤꯁꯤꯅ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯆꯦꯟꯕꯗ ꯆꯣꯛꯊꯕ ꯈꯪꯗ꯭ꯔꯦꯅꯦ ꯂꯝꯍꯦꯟꯕ ꯅꯪꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯅꯤ ꯔꯤꯁꯤꯅ ꯎꯏ ꯍꯔꯤꯁꯀꯤ ꯐꯥꯒꯤꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯄꯤꯔꯥꯡ ꯃꯔꯛꯇꯅꯤ ꯀꯥꯔꯟ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯀꯞꯅ ꯍꯥꯏꯔꯤꯕꯅꯤ ꯀꯞꯄꯁꯨ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯀꯞꯇꯕ ꯁꯥꯕꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯕꯅꯤ ꯃꯥꯁꯨ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯁꯣꯔꯗꯤ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯅꯔꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯂꯨꯅꯤ ꯑꯍꯤꯡꯗꯨꯃ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯍꯔꯤꯁꯨ ꯂꯩꯅꯥꯒ ꯔꯤꯁꯤꯒꯒꯤ ꯆꯥꯅꯕ ꯀꯔꯤ ꯈꯔ ꯂꯧꯕꯤꯔꯝꯂꯒ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯁꯨ ꯃꯄꯥꯕꯨꯡꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯅꯤꯗꯨ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯆꯝꯐꯨꯠ ꯏꯟꯕꯤ ꯆꯥꯁꯤꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯦꯝꯅ ꯏꯜꯂꯕꯗ ꯆꯥꯔꯣꯏ ꯍꯥꯏꯔꯨꯗꯦ ꯃꯔꯩꯁꯨ ꯇꯧꯔꯨꯗꯦ ꯆꯥꯔꯤ ꯍꯥꯎꯅ ꯗꯗꯥ ꯌꯥꯝ ꯆꯥꯎꯀꯣ ꯅꯥꯕ ꯐꯅꯕ ꯅꯪꯁꯨ ꯏꯟꯕꯤꯌꯨꯔꯥ ꯈꯨꯟꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯃꯌꯥꯝ ꯊꯤꯜꯂꯒ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯕꯦꯝꯒꯤꯕꯨ ꯀꯩꯅꯣ ꯏꯟꯊꯣꯛꯀꯦ ꯁꯤꯅ ꯅꯥꯗꯅ ꯀꯌꯥꯝ ꯅꯥꯅꯤ ꯍꯥꯏꯒꯦ ꯂꯩꯅꯥ ꯑꯅꯥꯕ ꯑꯃꯅ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯇꯥꯕꯗ ꯄꯩꯊꯣꯛꯏ ꯇꯥꯅꯤꯡꯗꯦꯆꯣ ꯉꯔꯥꯡꯅ ꯇꯞꯇꯥꯏ ꯀꯞꯍꯜꯂꯦ ꯍꯧꯖꯤꯛꯅ ꯅꯥꯗꯕ ꯑꯃꯨꯛ ꯁꯥꯏ ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯗꯗꯥꯗꯤ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯖꯥꯠ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯕꯨ ꯀꯞꯍꯜꯂꯤꯅꯦ ꯔꯤꯁꯤ ꯃꯊꯕꯥꯛꯇꯣ ꯅꯥꯔꯛꯏ ꯑꯃꯨꯛ ꯂꯩꯅꯥꯒꯤ ꯋꯥꯗꯣ ꯈꯨꯝꯂꯝꯗ ꯃꯊꯕꯥꯛ ꯅꯥꯔꯛꯄꯒꯤ ꯃꯃꯤꯠ ꯈꯪꯉꯣꯏ ꯎꯏꯁꯤꯜꯂꯤ ꯂꯩꯅꯥ ꯕꯥꯎꯜꯗꯣ ꯊꯝꯈ꯭ꯔꯒ ꯃꯁꯥꯗ ꯄꯥꯏꯔꯒ ꯀꯧꯏ ꯗꯗꯥ ꯕꯦꯝ ꯗꯗꯥꯒꯤ ꯊꯕꯥꯛꯁꯦ ꯌꯥꯝ ꯅꯥꯏ ꯂꯣꯛ ꯈꯨꯔꯛꯂꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯏ ꯑꯩꯅ ꯆꯥꯈꯤꯕ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯁꯛ ꯃꯌꯥꯝꯗꯨꯅꯅꯦ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯕꯒꯤ ꯁꯪꯁꯥꯔꯗ ꯆꯠꯂꯝꯂꯕꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯅꯪꯕꯨꯁꯨ ꯋꯥꯍꯜꯂꯦ ꯐꯅꯕ ꯂꯥꯌꯦꯡꯂꯤꯁꯤꯗꯤ ꯗꯗꯥ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ ꯀꯧꯔꯨꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯐꯈꯤꯅꯤ ꯅꯪ ꯆꯠꯈꯤꯅꯨ ꯕꯦꯝ ꯗꯗꯥ ꯀꯨꯏꯔꯣꯏꯌꯦ ꯗꯗꯥꯅ ꯅꯥꯔꯒ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗꯕ꯭ꯔꯣ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯠꯈꯤꯅꯨ ꯃꯔꯩ ꯀꯟꯃꯟꯈ꯭ꯔꯦ ꯑꯅꯥꯕ ꯃꯥꯅ ꯁꯤꯗ ꯇꯠꯈ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯅꯥꯕꯨ ꯆꯠꯍꯟꯗꯦ ꯃꯊꯕꯥꯛ ꯑꯅꯥꯕꯗꯁꯨ ꯈꯔ ꯐꯔꯛꯄꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯑꯗꯣ ꯃꯤꯠ ꯎꯏꯁꯤꯜꯂꯨꯅꯦ ꯀꯩꯅꯣꯝ ꯄꯤꯒꯦ ꯂꯩꯅꯥꯗꯣ ꯏꯪꯉꯪꯉꯛꯏ ꯀꯩꯅꯣ ꯎꯏꯁꯜꯂꯣꯕ ꯂꯩꯅꯥ ꯃꯃꯤꯠ ꯑꯅꯤ ꯎꯏꯁꯤꯜꯂꯒ ꯐꯝꯃꯤ ꯉꯁꯥꯏ ꯂꯩꯅꯥ ꯂꯩꯇ꯭ꯔꯤꯉꯩ ꯍꯔꯤꯁꯇ ꯍꯦꯛꯍꯜꯂꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟꯗ ꯁꯥꯠꯄ ꯄꯤꯛꯇꯛ ꯇꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯒꯨꯂꯥꯞꯇꯣ ꯀꯔꯥꯏꯗꯒꯤꯅ ꯂꯧꯊꯣꯔꯛꯂꯒ ꯂꯩꯅꯥꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗ ꯊꯦꯠꯆꯤꯜꯂꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯕꯗꯣ ꯉꯝꯗ꯭ರೆ ꯂꯩꯅꯥ ꯐꯠ ꯄꯥꯡꯂꯛꯏ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯍꯦꯛꯂꯨꯕ ꯉꯝꯗ꯭ꯔꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯂꯩꯁꯦ ꯄꯤꯅꯤꯡꯕ ꯄꯣꯛꯂꯒ ꯑꯩꯅ ꯍꯔꯤꯁꯇ ꯍꯦꯛꯍꯜꯂꯨꯕꯅꯤ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯆꯤꯟꯕꯤꯕ ꯅꯥꯆꯣꯝꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯃꯤꯅꯣꯛ ꯇꯝꯂꯛꯏ ꯃꯗꯨꯅꯤ ꯔꯤꯁꯤꯅ ꯄꯥꯝꯖꯕꯁꯨ ꯃꯥꯒꯤ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯅꯥꯕꯨ ꯏꯇꯣꯛ ꯇꯣꯛꯊꯅ ꯁꯨꯛꯂꯩ ꯂꯩꯍꯟꯅꯤꯡꯗꯦ ꯃꯥꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯗꯨꯅꯇ ꯂꯩ ꯑꯗꯨꯒꯤꯁꯨ ꯍꯦꯛꯂꯛꯂꯤꯕꯅꯤ ꯃꯥꯅ ꯄꯥꯝꯖꯕꯗꯨꯃꯛꯅꯤ ꯂꯩꯅꯥ ꯅꯣꯛꯃꯤ ꯗꯗꯥ ꯅꯥꯆꯣꯝꯗ ꯑꯁꯨꯛ ꯌꯥꯝ ꯉꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯣꯏꯕꯒꯤ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤꯅꯦ ꯅꯥꯆꯣꯝ ꯂꯩꯔꯥꯡꯁꯦ ꯈꯛ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯟꯗꯣꯏꯁꯦ ꯂꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯅꯥꯆꯣꯝ ꯁꯦꯝꯂꯒ ꯅꯪꯒꯤ ꯅꯥꯞꯄꯗ ꯐꯥꯎ ꯗꯗꯥꯅ ꯆꯤꯟꯅꯤꯡꯉꯤ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤꯅꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯩꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯦꯐ꯭ꯔꯣꯟ ꯖꯨꯂꯦꯠ ꯔꯣꯁꯇꯣ ꯃꯈꯣꯏꯗꯨ ꯐꯥꯎ ꯑꯩꯅ ꯄꯤꯗꯧꯔꯤꯕꯅꯤ ꯂꯩꯅꯥ ꯅꯣꯛꯂꯒ ꯔꯤꯁꯤꯗ ꯇꯞꯂꯞ ꯐꯨꯔꯨꯏ ꯑꯅꯥꯕꯅꯕꯨ ꯐꯥꯒꯤ ꯇꯧꯅꯨ ꯉꯝꯃꯣꯏ ꯈꯜꯂꯤꯔꯣ ꯐꯥꯒꯤ ꯇꯥꯍꯜꯂꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯤ ꯗꯗꯥꯅ ꯉꯝꯂꯣꯏꯗꯕꯁꯦ ꯑꯃꯠꯇ ꯂꯩꯇꯦꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ರೆ ꯅꯪꯅ ꯋꯥꯒꯅꯤ ꯈꯜꯂꯨꯕꯗ ꯕꯦꯝ
ꯅꯪꯒꯤꯗꯃꯛ ꯍꯤꯡꯅꯤꯡꯉꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯪꯒꯤꯗꯃꯛ ꯑꯁ ꯗꯗꯥ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯕ ꯋꯥꯔꯒꯅꯤꯕ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯃꯊꯥꯗ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯉꯥꯡꯂꯔꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯦ ꯂꯣꯏꯈ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯕꯅ ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯋꯥ ꯉꯥꯡꯕ ꯋꯥꯔꯁꯨ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕ ꯃꯤꯀꯨꯞꯁꯤꯗ ꯗꯗꯥꯁꯦ ꯅꯪꯒ ꯋꯥꯔꯤ ꯂꯦꯞꯇꯅ ꯁꯥꯟꯅꯅꯤꯡꯉꯤ ꯕꯦꯝ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯅꯤꯡꯗꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗ ꯅꯪ ꯀꯞꯄꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯂꯦꯞꯅꯤꯡꯗꯕꯅꯤ ꯗꯗꯥꯒꯤ ꯏꯅꯥꯛꯇ ꯑꯩ ꯑꯗꯨꯝ ꯂꯩꯗꯣꯏꯁꯤꯗꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯤꯀꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ ꯏꯅꯥꯛꯇꯒꯤ ꯗꯗꯥꯁꯦ ꯂꯥꯞꯅ ꯂꯩꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯁꯣꯜꯂꯤ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯋꯥꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯈꯪꯉꯤ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯑꯋꯥꯕ ꯐꯅ ꯊꯦꯝꯖꯤꯜꯂꯒ ꯋꯥꯈꯜ ꯋꯥꯗꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ ꯔꯤꯁꯤꯒꯤ ꯈꯟꯕꯗ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯔꯤꯁꯤꯒꯤ ꯊꯦꯔꯥꯄꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯑꯅꯥꯕꯗꯣ ꯐꯒꯠꯄ ꯅꯠꯇ꯭ꯔꯤ ꯔꯤꯁꯤ ꯅꯥꯁꯤꯜꯂꯛꯄꯒ ꯂꯩꯅꯥ ꯃꯀꯣꯛ ꯉꯥꯎꯔꯦ ꯏ ꯄꯥꯎꯁꯨ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦ ꯐꯥꯎꯅꯗꯕ ꯋꯥꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯂꯩꯅꯥꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯂꯛꯇꯕꯒ ꯃꯁꯥꯗꯨ ꯆꯣꯛꯊꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯊꯥꯅꯨꯡꯗ ꯍꯥꯏꯈꯤꯕꯗꯣ ꯂꯩꯅꯥ ꯏꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯔꯤꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯥꯒꯤ ꯕꯦꯝꯅ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯑꯅꯥꯕ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯃꯤ ꯃꯥꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯩ ꯂꯩꯅꯥ ꯃꯊꯟꯇ ꯁꯣꯜꯂꯤ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯍꯥꯏꯒꯦꯀꯣ ꯑꯩꯁꯦ ꯗꯗꯥ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗ ꯑꯩꯅ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯋꯥꯠꯄꯁꯨ ꯂꯩꯇꯦ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯐꯥꯎꯗꯦ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯎꯕꯗ ꯅꯪꯒꯤ ꯕꯦꯝ ꯑꯣꯏꯅ ꯂꯩꯕ ꯐꯪꯖꯕꯁꯦ ꯑꯩ ꯑꯄꯦꯟꯕꯅ ꯌꯣꯝꯂꯦ ꯀꯞꯂꯤꯕꯁꯤꯅ ꯄꯥꯈꯠꯄꯅꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯇꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯗꯠꯄꯁꯨ ꯌꯥꯔꯣꯏ ꯔꯤꯁꯤꯁꯨ ꯊꯃꯣꯏ ꯃꯥꯒꯤ ꯃꯔꯣꯜꯗꯣ ꯃꯁꯥꯗ ꯐꯥꯎꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯂꯩꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯋꯥ ꯆꯩꯅꯥ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯀꯨꯠ ꯑꯇꯣꯡ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯔꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯗꯀꯣ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯗꯤ ꯂꯩꯕꯥꯛ ꯂꯩꯔꯤ ꯁꯩꯊꯥꯒꯦ ꯑꯩꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯡꯁꯤꯕꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯅ ꯅꯤꯖꯒꯦꯀꯣ ꯅꯪꯁꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯕꯦꯝ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯆꯤꯝꯕꯥꯜꯗ ꯍꯥꯏꯕ ꯋꯥꯍꯩ ꯅꯠꯇꯦ ꯊꯃꯣꯏ ꯑꯅꯤꯅ ꯂꯣꯜꯂꯤꯕ ꯆꯦꯠꯅ ꯂꯣꯟꯅ ꯁꯣꯟꯕꯅꯤ ꯑꯁꯨꯛ ꯆꯦꯠꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯃꯔꯤꯗꯣ ꯊꯥꯗꯠꯂꯒ ꯃꯥꯡꯍꯟꯒꯦ ꯊꯧꯔꯥꯡꯂꯕꯁꯨ ꯉꯝꯒꯗ꯭ꯔꯥ ꯍꯪꯅꯤꯡꯉꯤ